Thoubal District ki Khangabok da leiba ani shuba IRBK gate Mamangda Maruti 800 car ama mapham khangdana Kapthorakpa Nongmei Maruna Panbadagi Akai Atoi Thokhre laibak phabadagi meeshi meena makti yaohoudre hairi Thaudoga singa se yukpung 8 kunrom taba dwaida thokhibane Nongmei Maru na Panbadagi Akai Atoi Thoklaba Maruti 800 car atugi registration number na MN01K3353 ni Gari adu wangjingdagi Imphal tamna ana laying amagidamak lakhibane gari adu da tonglakiba singna sagol sem rohit chahi kuntranipan mahaki loina be sagol sem ongbi bizilata chahi kuntrataret amade makhoi ani gi chahi manga khakta ngairi ba machanupa ama amasong chahi ani khakta ngairi be machanupi amagane gari adu da rohit ki machanupa na maningda tonglaga ataina mamangda tonglakhibane mapham khangdana Kapthorakpa Nongmei maru ani adu gari atugi maning thangba glass ta palaba matung oi thangba maikaida fawdoktuna chatkhibani hairi thaudok thokfam dagi press na fangba pawmagi matung inna hai Nongmei maru adu ahum suba IRB gi gate rom dagi pairakhibani thaudok thokpa matam aduda BSF ki personal sing show mapham aduda duty taduna lei Thaudok aduga mari lainana rohit ki loinabi bizilata na hai mapham adu yorakpada ahoba makhol ama takhi haiduna gari khamlaga yenglubada gari aduda Nongmei Maruna pankhibadagi makhul ani leiramba thengnakhibani tongda laikai adugi club amasung maira paibigi member kaya laktuna yengshinbada kaplagliba Nongmei Maru adu mapham aduda duty tawriba BSF singna Kapthorakpani haiba khangbangamki hairi Thaudoga sigi matangda wangjing amasung Khangabok ki apunba club amati maira paibi loop kaya ki oiba mifam ama pangthoklaba matungda miyam gi oiba warep ama kaya lauki warep sing adugi manungda thaudok asida chenaba BSF jawan ge maming army number posting amade mahakamari leinaba khudingmakki miyam da khanghanba chenaba BSF jawan adu khudakta thabaktagi lauthokpa ahum suba IRB ki campus ta leidiba BSF sing khudakta lauthokpa amade chenariba jawan aduna pukning wakhal leitadana leiriba victim gi imung asida compensation oina lupa lakh manga piba haibani chingba yauri demand sing asi yawba memorandum amasu Thoubal District ki DC da pishinba haiba warep amasu yawi hairi panbaya abade sagol sem rohit hauzik Indian Air Force ta thabak tawduna leibani mahak haukiba October 16 ta yumda thorakpani aduga thasigi 13 ta amuk thabak mafamda chatkinaba sem saduna leiribani nabagi check chatpani doctor da mana maning phamane khoi ni mamang da phamane du makol ma ta gi nei ai gari je khama ga no to bo matam da sida dukan phamanu pi du ne gari je mai khu gari e gari no noi bon ha bani je phana kuin kum da de makun makon da ga matung da adu e mana e kaino sidi kumdara ji la on phone nung che chang loi hun to me ai check up chat pagi do aduga kumdara kan da si uri e gari je mai khu kai ne na ha ka e makhulani huli no mai ne na ha re ba